खंगदबा सिंह नुपा नोंमैना कापलमले बिष्णुपुर डिस्ट्रिक्ट की आईटीआई ऑफिस मनाक्ता सखंगदबा मियोई खरना नुपा ओई थंगबा कोलर बोंदा नोंमैना कापलमबदगी रिम्स हॉस्पिटल पुकतुना लाइकनक्रे हाइरी थौदोक असि ngarang numit yung matung pung 12:40 taba matamda thokibani nongmaina panmdegi soklaba nupa adu moirangi thamna pokpi mayai lekai degi khoirakpam amadu chahi 15 apokpa khoirakpam kilen kawi hairi mahakpu kanana karigidamak nongmaina kaplam nibono haiba hojikmakki oina khangba ngamdrabasu thodok aduga mari lenana moirang police station na case ama lokotuna tigatpa hokre hairi nakal amoromda hostel na laiba Maheiroi nupi macha amasu nongmai maruna panmdagi sija hospital da pukatuna laikan nakre lampian gi employment exchange office manakta laiba Maheikol school gi girl hostel da laibi nupi macha ama kodomdagi pairakibano khanghodaba nongmai maru amana ningong da panmdagi rims hospital da pukatuna laikan nakraba matung sija hospital da refer tawduna makha taba laing chathari hairi nongmai maruna panmdagi soklaba Maheiroi adugi maming thangmaiban polem laikai dagi sinam lanchenbi sahi taraga nipan apokpa sinam romen kawi hairi thodok adu ngarang numidang pung 12 rom tarakpa da thokhibani thodok adugo mari lainana lampen police station case ama lokhotuna makha taba investigation chathaba hokre hairi Donald Trump na USA gi 93 lak suba president oina wasak lawragani US के 93 सुबा प्रेसिडेंट की मिखलदा यामना नकना लंबा पानखिबा डेमोक्रेटिक पार्टी के कैंडिडेट कमला हैरिसना इलेक्टोरल वोट सनी के कुनमरी फंगमदा रिपब्लिकन पार्टी की मिरेप डोनाल्ड ट्रम्प ना इलेक्टोरल वोट सनी के 103 फंगदुना माई पाकरे ngasi लाउथोकिबा मिखल की फोल अदुदा डोनाल्ड ट्रम्प ना यामना क्रुशियल ओइबा स्टेट अहुम पेनिनसिल्वेनिया नॉर्थ कैरोलिना अमदी जॉर्जिया दगी वोट मसिंग यामना फंखी की कमला हैरिसना वर्जीनिया अमदी हवाई स्टेट दगी वोट फंगलबसु माई पाकपगी वोट मसिंग फंगबा ngam Donald Trump na president ni mikal da mai pakhibani Donald Trump na kumja lising ani kunda Democratic Joe Biden gi makhutta maithi hokhibani Kamala Harris pu maithi ba piduna laibak adugi puwari da khwaidi ki sahi liraba president oina wasak lawgudaribani Donald Trump na president oina mai palakpada India gi prime minister Narendra Modi na mahaki marup na mai pakle haina thagatpa phongdoki luna na hana leiriba mari adu hena mapangan kanna leinaba punna thabuk tawmina si haina mahaki ex thagatpa post amada phongdokre Donald Trump na USA gi puwarida aduga sahi chamugi matungda maithiro ro matung amuk anna mai pa am anirak president oibagi record adu thambungam kibani masagi sahi 109 churba Donald Trump na apunba electoral vote masing saniga 108 fangbada Democratic candidate Kamala Harris na saniga kunga mari phangkibani